Ngasi nungdan phongkiba kangleipa ki mairagi pause dagi maroiba pau khara khangatcharaga miyamda khudo tamjike numini humnigi manungda CM Biren jiribam da lakani mai thadokhraba yumsing saduna masa2gi mayumda hanjil hangani haina CM Biren khunja singda phongdokrei jiribamgi khunja singna thengnari ba awaba chapchana khangi numini humnigi manungda chief minister nongthobam Biren jiribam da sojana laktuna awaba nangliba miyamga hakthengna unaduna wari sanagani Kukimeter sing na may thadokhraba yumsing na saduna lift cam dalariba miya masa2gi mayumda hanagum hanjilanduna tangdulay tana lehangan na hana chief minister CM Biren na Delhi dagi telephone gi khutang na jiribam gi khunja sing da phongdorakre hari jiribam gi khunja khara na pause asida phongdoropagi matung inade jiribam soro ating bida khunja sing thokna lambida lakpa gari sing check tawduna pamdaba polam chairam sing pubra haibagi thabak chathare Miyamna pamdaba thodok thokkanaba khongjang changchi lengai cherak asida ngasi nungthil pung anirom taba matamda hauji Delhi da lariba Manipuri chief minister CM Biren na miyamgi khongjang aduda saru yaribi hanagi jiribam jila parishad ke adashya oirambe janakya da phone taraktuna wafam sing asi phongdorakhibani haire chief minister na phone na phongdorakhiba wafam ni haribade kuki singna phadna puraba matung mihathina hatopikhiba soibam sarasa yankhagani vange imung manungda manipur lengang na pipam toba S Gracia gen sefam matik sana pigani mahaki lehoriba masa amada mahiga chanaba lenga ki thaba amasu sojana hapkani masiduna tana kukimeter sing na maitegi yum kaya mai thakhiba adu jiribam DC gi khutangda sel oina piduna anobo yum saduna hauji relief camp da awaba khangdu lariba khunja sing masa2gi mayumda sojana hanjil hangani hana phongdorakhi haire CM na makata na phone gi khutangda phongdorakhi haibade Athuba matamda jiribam da ahemba security force hajinjina micham miyambo ngak sembagi thabak chapchana paikhatkani masigi damakta mahangashi numinini humnigi manungda jiribam da sungsoi sojana laktuna jiribam gi miyamgo unadana wari sanagani miyamgi awaba ko angani hanasu phongdorakhi haire amaramda CM na ngachi telephone da phongdorakriba wafam asigi matangda ngashi numida waram jiribam sorok atingbi khunau da leiba community hall da miyamgi oiba mipam amasu pangthokna khananenagani Loina CM na telephone gi khutang na phongdorakhiba wafamsu adusu miyamgi mafamda sugaina tamgani hairi jiribam da irang achi thole haba khanglaba faba MLA sing na prime minister wasak lawbada hena thawa yausilibasi manipur kaina bagi thausil amani kokomi mamang se lising aniga sumna kungohom doimi ahum dagi thokiba kanglu anigi lan adude khangawduna thokibane hana miyamna khara makhai lawnai aduba handak jiribam da police outpost ama yawna yum kaya Mai thakiba chiji Manipur lengana section dabadagi thokibane hana ngashi nungthin coordinating committee on Manipur integrity kokomi office da pangthokiba paugi mifam amada kokomi gi coordinator thoksom Samerendro na phongdokre mahana makhata na pawmising da phongdokhibade Manipur lenga ki mafam da mangjong na kokomi gi maikai dege jiribam da IRB pattern ama leri base mapanga kakha handuna matik sawa forcing chapchana thambiu Masiduna tan jiribam district police ki mapangan hena kangkha ahambiyo hana lengak ta hajakre adubu ngasi faba Manipur lengang na thabak to onthok pidabadege jiribam da leiba maitai singi yum kuki singa tumna mai thabage thaba asi thokibani masi thokna ba barat lengang na proxy war ama chachare haiba se tagle hana sumahana phongdoke mahang na hai jiribam da irang asi thokle haba khanglaba faba aikhoi gi MLA singna prime minister wasak lawbada hena thawa yausilbase lebak kaina bagi thausil amani Lebak kanaba tholok liba MLA sing amato oina watana dana ningai de leithopagi thawung achi thadokpiu Manipur kairabadi MLA sing na koliba chakri sing leiroi habasi khangbiu bai lengang na sanariba proxy war gi manung sana mamangi matamda sarauda irang thokadawre haina Assam Rifles na praja sing mayum de hondoklaga laina yum mai than ke mashi mak more da su adumak thoke maduna jiribam da su Assam Rifles jiribam ge praja sing masa2gi mayum de hondoklaba matungda Kuki terroristing na mayum may thabagi thabak chathakibani maduna barat lengang na process war ama sanabagi mami asi yamna sauna tai maduna sanariba process war asi lepnaba Manipur lengang na lokhapam thokpa thaudang adu chapchana lokhakadabani hana su phongdoke Kuki meter sing na jiribam gi leisabi tholda leiba police outpost mai thakre nomai round kya kapsilakre Kuki narco terroristing na jiribam gi tonga ba mafamda leiba maitai sing takthokna bagi thaba makhata na leptana chacharakle Ngara numidang pumapa makairam taba matamda jiribam leisabi tholda leiba police outpost ama kuki narco terrorist singa tumna mai thadoklamle haire press na phangba paugi matung enade ngasi ayu angan badasu leisabi tholgi area da kuki narco terrorist singni chingnaba singna
नोमई राउंड कया मरुंग कापचिलकपगी मखोल ताकी मसिगी मतुंगदा मखा तना नोमई कापलखिद्रे हाइरे लोइना नुंखांग खुलदा लैबा मैतेगी युम अनि कुकीमेटर सिंगने चिंगनबा सिंगना मै थादोकलमले हाइरे मै थारम लेबा पुलिस आउटपोस्ट अदु बीडे फर्सने अनिना ड्यूटी तौदुना लैरखिबने हाइना मनांगना पखुंजा सिंगना फोंदोरखले हौजी जिरिबम डिस्ट्रिक्ट पुंबा कर्फ्यू थंबा मरमना मियामना चथोक चसिन तौबा लेपख्रे अदुबो सिरचरोमदगी पोचै पुबा गाड़ी अमा अनि जिरिबम थोंखोंग फावबा चंगलपा नतना जिरिबम रोमदगी गाड़ी अमा तरसिलजर अमदे इम्फालना चिंगबरोमदा चथोक चसिन तौबा लेपतुना लैरे चेरक सिदंगारांग इम्फालदगी पुलिस कमांडो पर्सनल होम फॉर हेलीकॉप्टर पुसिलक्तुना जिरिबमदा थोंगलिखिबगा लोइना मखोयगी पांगथोकफम थोपा ड्यूटी पांगथोकपा हौरे मारू ओइन हानादगी इरांग कन्बा मफमसिंग हाइबदे लमताई खुनो अमदे लेसाबे थोलदा ngasi हाउना सेंट्रल पैरामिलिटरी फोर्स अमदे आसाम राइफल्स की टीम याउना चेक्सिन थोरांगे थबक पाइखत पाउग्रे हाइरे ngak सेमबगी थबक असिगा मै लेने जिरिबमदा मणिपुर पुलिस के कैस्पर ट्रक अमसु इम्फालदगी थोंगलखरे मसिगी मतुंगदा री एम्फॉर्मेंट की दमक ngasichu कैस्पर गाड़ी अमा थोंगलबा यारे हाइरे सपुंग खोंग खुनोगी मनिंग थंगबा चिंगदा कुकी सिंकुम थरकपगा लोइना नोमई राउंड खरा कापख्रे इम्फाल ईस्ट डिस्ट्रिक्ट के लमनाई केंद्र के यंगपोपी पुलिस स्टेशन के मनुंग संबा सपुको खुनोगी मनिंग थंगबा चिंगदगी ngarang numidaang pung 9 makaram taba matamda khulai paba kuki maintain kharak tos lai kaptuna kumtharakpa khunja singna uba phangki loina kuki maintain sing oigani haina chingnaba sing aduna nomai round ani rom kaptharakki haire power sina hai kuki maintain sing ya nomai round ani rom kaptharakpa aduda khulngafa khunja volunteer singna su handu nomai round ahum rom kapki maduda kuki maintain ni chingnaba sing adu chingthakta sengha khraba matung makha tana kaplakkhidre haire Pambeya abadi sopuko kunogi maning thangbada leiba tuichen faimol amadi sangram kuno hariba kuki khula se maina tumna thakraba ngaktane aduba hariba khulsing asida kuki singna makhata na makhoige bunker kya saduna amadi kem ochinduna nauna khunda laitana bage thaba paikhalakpani haire jibamda khunja singna khulngak sambagi thaba paikhapa amadi changlapa gari sing check tawbagi thabak su chathaba ukhrei jiribamda kuki na ko terrorist ne maitei singe yumai thabagi thabak chatharakriba se ngarang phawbada makhatana chatharakre masigi matungna jiribamgi khunja singna masa2gi khulngak sambagi thabak chathakre pausi asina khunja singdagi phangba paugi matung enade ngasidagi hauna jiribamgi soro atingbi amadi helga ki yamlaba nupa nupi sing punsinjuna soro atingbi da khulngak sambagi thabak sangsinba hokre loine lambi lakpa security gi gari sing phawba yangna check tawduna pamdaba polam cheram sing yawbra haina thiba hombagi thabak chachaba hokre haire Terak achida jiribamda asam romdagi afaba khulai paiba kuki maintain khara changsinba hokre habagi pau ama sandorakpadagi miyami paiba poknare haire sandorakriba pau asigi matung enadi kuki na ko terrorist singna afaba makhalgi khulai sing paibadi rocket launcher 2 mortar singba paraga asam gi hojai hafalong lambi da thonglakre haribati mashina jiri gar amade vector da thonglaga jiri da changsinaba semsakre Jiri lengang popi wang bada leiba asam gi ichil inaw karana pao si tamlakpani pao si tapadagi jiri gi miyam kari tarokadagi hajne mi paiba poknare haire